Assalamualaikum warahmatullahi wabarakatuh. Yamna tatay lopuni ay ginaw umusi. Thagachari ahanba hogokani masina akoigi aina namjaba angamba mate angamba knowledge shato rama hebse ai khatagi nate boat actor basu leba basu to pham thoi habi maramaduna pangal haiba lete maitai haiba lete christian haiba lete himina bada akoi amata oina unity laina thogang lomi naraga arai laika khanaraga awana da akoi te domina ba hebse tangai phata amani Bago na sibala dosu binabiyo ay tula ay aksan kita makta wakom kara ay isinaw sun alaman sila ma asira maning da lepo so maning da lepo maning da to so sangay yang loila jaba ako khudana na laiba adumba inaw pani makta yamna tatay lopuni ay ginaw umusi. Naibag thibadagi mahaksi election na sidasti imaibig Maikaidagi Manggol asiba bina ba haidana yamna marik chuma wafang tari Angna suhai ayubi ayi adubu yam pare ay dakas na kausan birako biramu adu loina na atoi barangasi adubu naibag thibadagi mahaksi election na sidasti imaibig singna nagsibi mahasi ayna yamna niyam gontinazin election central committee grand election bina baitra kausin tari president ki thonso pubi riba Omar